ꯍꯧꯖꯤꯛ ꯑꯩ ꯂꯩꯔꯤꯁꯦ ꯅꯥꯒꯥꯄꯥꯠ ꯁꯥꯏꯗꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯗꯤ ꯃꯌꯥꯝ ꯍꯩꯗꯣꯛꯄꯒꯤ ꯊꯝꯃꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯈꯣꯝꯃꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯅ ꯁꯦꯜ ꯇꯥꯟꯖꯕ ꯍꯥꯏꯇꯥꯔꯦ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯀꯣ ꯑꯩꯒꯤ ꯁꯤꯗ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗꯀꯣ ꯌꯥꯝꯅꯁꯨ ꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯣ ꯃꯣꯏ ꯆꯥꯛꯇ ꯆꯥꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯇꯧꯁꯦ ꯍꯣꯏ ꯇꯥꯎ ꯇꯥꯗꯦꯅꯦ ꯅꯣꯏ ꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯈꯔ ꯌꯣꯜꯂꯤꯔꯕ ꯑꯗꯨ ꯅꯣꯏ ꯁꯤ ꯆꯥꯛ ꯆꯥꯔꯒꯗꯤ ꯅꯣꯏ ꯑꯩꯁꯨ ꯑꯩ ꯑꯉꯝꯕ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦꯕ ꯑꯩ ꯌꯨꯇꯨꯕꯔꯅꯦꯕꯀꯣ ꯑꯗꯨ ꯅꯣꯏ ꯅꯤꯁꯥ ꯄꯁꯥ ꯆꯥꯕꯗꯤ ꯅꯠꯇꯦꯀꯣ ꯆꯥꯛ ꯆꯥꯕ꯭ꯔꯕ ꯑꯗꯣ ꯍꯣꯏ ꯌꯨ ꯈꯛꯇꯁꯨ ꯅꯝꯕꯔ 4 ꯍꯤꯗꯥꯛꯇ ꯀꯥꯞ ꯇꯧꯅꯣꯕꯀꯣ ꯑꯩ ꯁꯨꯝ ꯅꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕ ꯑꯣꯏꯗꯀꯣ ꯑꯗꯒꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯄꯤꯔꯝꯒꯦꯕꯀꯣ ꯁꯤ ꯏꯁꯤꯡ ꯄꯥꯏꯁꯦ ꯑꯩꯗꯤ ꯌꯨꯇꯨꯕꯔꯅꯦꯕꯀꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯨꯝ ꯈꯔ ꯑꯉꯝꯕ ꯍꯦꯜꯞ ꯇꯧꯕꯅꯦꯕ ꯁꯤ ꯑꯆꯥꯄꯣꯠ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯁꯤꯁꯤꯅ ꯏꯁꯤꯡꯁꯦ ꯁꯤꯁꯦ ꯑꯍꯨꯝ ꯁꯨꯔꯦ ꯑꯆꯥꯄꯣꯠꯇꯨꯒ ꯈꯔ ꯆꯥꯃꯤꯟꯅꯧꯀꯣ ꯌꯥꯝ ꯁꯤꯁꯤꯅꯦ ꯅꯣꯏ ꯃꯌꯥꯝ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯧꯕ ꯀꯣ ꯑꯗꯨ ꯁꯥ ꯆꯥꯒꯅꯨꯀꯣ ꯁꯨꯝ ꯇꯟ ꯈꯪꯗꯦ ꯀꯩꯅꯣꯝ ꯆꯥꯎꯕ ꯀꯣ ꯆꯥ ꯊꯧꯀꯣ ꯐꯔꯦ ꯇꯧ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯥꯎ ꯍꯧꯖꯤꯛ ꯑꯩ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖꯀꯤ ꯃꯈꯥꯅꯤꯀꯣ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖꯀꯤ ꯃꯈꯥꯗꯅꯤ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯠꯇ ꯌꯣꯟꯕ ꯏꯃꯥꯁꯤꯡꯗꯤꯀꯣ ꯃꯐꯝ ꯐꯝꯕ ꯏꯃꯥꯁꯤꯡꯗꯤ ꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯠꯄ ꯁꯥꯏꯠꯅꯤꯅ ꯌꯥꯝ ꯐꯖꯅ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯁꯤꯒꯤ ꯋꯥꯜ ꯅꯥꯀꯟꯁꯤꯗ ꯐꯝꯃꯤꯕ ꯏꯃꯥ ꯃꯔꯤꯁꯤꯗꯤ ꯄꯣꯠꯁꯦ ꯀꯌꯥ ꯂꯩꯗꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯃꯔꯤꯈꯛ ꯑꯩꯅ ꯎꯏ ꯆꯤꯡꯁꯤꯜꯂꯀꯥꯟꯗ ꯌꯥꯝꯅꯁꯨ ꯑꯉꯝꯕ ꯈꯤꯇꯪ ꯆꯥ ꯊꯛꯅꯕ ꯑꯣꯏꯔꯁꯨ ꯚꯔꯥꯕꯨ ꯑꯣꯏꯔꯁꯨꯀꯣ ꯑꯩ ꯑꯉꯝꯕ ꯈꯤꯇꯪ ꯍꯦꯜꯞ ꯇꯧꯒꯦ 이마징제 양도좀 ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤ 이마 ꯇꯥꯕ꯭ꯔꯣ ꯅꯆꯥꯁꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔꯅꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟ ꯐꯝꯕꯗꯤ ꯄꯣꯠ ꯌꯥꯝ ꯁꯤꯠꯂꯤꯗꯅ ꯁꯣꯝ ꯅꯥꯀꯟ ꯐꯝꯕꯗꯤ ꯏꯁꯤꯠ ꯁꯤꯠꯄ ꯎꯗꯦꯕꯀꯣ ꯑꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯚꯔꯥꯕꯨ ꯑꯣꯏꯔꯁꯨ ꯆꯥ ꯊꯛꯅꯕ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯄꯤꯒꯦ ꯆꯪꯉꯛꯄꯅꯦꯕꯀோ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯁꯣꯝꯒꯤꯗꯤ ꯌꯥꯝ ꯁꯤꯠꯂꯤ ꯁꯣꯝꯒꯤꯗꯤ ꯀꯌꯥ ꯁꯤꯠꯇꯦꯕꯀꯣ ꯑꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯏꯃꯥꯁꯤꯡ ꯅꯨꯡꯁꯤꯗꯅꯀꯣ ꯆꯥꯗ ꯊꯛꯑꯁꯨ ꯚꯔꯥꯗ ꯑꯣꯏꯔꯁꯨ ꯌꯥꯝ ꯄꯤꯕꯁꯨ ꯉꯝꯗꯦꯕꯀꯣ ꯑꯩꯅ ꯈꯤꯇꯪ ꯄꯤꯒꯦ ꯆꯪꯉꯛꯏꯅꯦ ꯁꯦ ꯁꯤꯅ ꯏꯃꯥꯒꯤ ꯆꯥ ꯊꯛꯑꯣꯀꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯕ ꯏꯃꯥꯁꯤꯡꯁꯦ ꯄꯣꯠ ꯀꯌꯥ ꯁꯤꯠꯇꯦꯅ ꯑꯩꯅ ꯆꯥ ꯊꯛꯑꯣꯅ ꯇꯧꯔꯤꯅꯦ ꯁꯦ ꯆꯥ ꯊꯛꯎ ꯈꯔ ꯑꯩ ꯅꯨꯡꯁꯤꯗ ꯄꯤꯅꯤꯀꯣ ꯌꯥꯝ ꯄꯤꯕꯗꯤ ꯉꯝꯗꯦ ꯁꯦ ꯍꯣ ꯐꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯑꯩ ꯅꯨꯡꯁꯤꯗꯅ ꯆꯪꯉꯛꯏꯅꯦ ꯌꯥꯔꯦ 이마 ꯌꯣꯜꯂꯣ ꯁꯦ ꯑꯩ ꯃꯦꯀꯨꯂꯥ ꯂꯥꯏꯌꯦꯟꯖꯝꯗꯒꯤꯅꯤ ꯏꯌꯥꯔꯄꯣꯔꯠ ꯈꯤꯇꯪ ꯍꯥꯏꯊꯔꯀꯥꯟꯗ ꯑꯣ ꯐꯔꯦ 이마징 ꯆꯥ ꯊꯛꯎꯀꯣ ꯑꯣ ꯌꯥꯔꯦ 이마 ꯌꯣꯜꯂꯣ